Manipur Top 20 News na tungan-tungan ba wala ba source hindi ko tsarga mata-matang di oiba maru oiba ipaw sin patukan khangam jai ngasi mak aikoina social media da toina thengari madudi yumban marida karatuna imung manung ka khung chaiba ya thok to banati adubu yumban marida kaiba lakhandana ba aikoina kari tobu yabage haibadu expert singi mochu khara tathoksi yum palaba matai mana ong natagana nungsi nungongi mari thamduna yum panbagi lambida khongda na ba honariba nupa nupi anigi marakta wahai oiba khana chainaba thokpa haibasi mahusani wakhang lasabi oina laringaida saunaba haibasina tongali aduga yum pala matungda saunar pasina yamna kaman oina thokpa thodokni yum pala matungda nupa nupi ani saunar pagi maru oiba maram asi amana amada asengbo wafum haidoktaba aina haidabasu asengbo wafum aduna soidana khanglamgani haibagi aranba thajaba amada laikiba natagana isagi asoiba dubu soikhre larkhre haibagi mahuta atopa wahina mohut chillaga landi haibagi moongda nainarakpa asi panba yai masigi mathakta amana amada bifam thokpa matam chang naina haibadi mapung phana piraktaba asisu ama oiri hairiba maram mayam asina maram oiraga mayum panduna nungsi chanana laminar ba matai mena anigi marakta achobo pal ama khairtuna khaibung tanhalpa amadi tongan tongana laminar pa yabagi phimta lakpani amana amada thajaba walabasu thaunaraknabagi achobo maram ama oheli maram aduna hariba maram mayam asidagi ekoina yamna cheksingadabani nupa nupi oibasingna afaba mari thamnaba honabada khudong chadaba kaya mayungnarakpa yai matam leiba punamakta aigi aningba apamba amadi nakal namatagi oiba moongda isagi oiba wafum ngakta phongdokpagi hainabi asi leheloidabani masigi muhutta karigumba matamda matai menau oiribasingna makoina matau karamna naha oiringai matamda thengnarkiba amadi amana amagi mafamda nuksibagi wafum karamna phongdoknakibagi haibagi matangda wari saduna hanagi nungsi mari adu adumak nahungnana nising hanaba honagadabani masina nupa nupi anigi marakta nungsinabagi chang hegathanba ngamdrabasu sontharaklaba mari adu hanagum lahenbada chaung mateng oigani haina thijilosingna phongdorakli nungsinabagi lamda khongdariba nupa nupi oibasing maru oina mayum makai panduna leirabasingna makogi apaba mari matau karamna thamgadage haibagi matangda aikoina khara khangminaba yai madudi number 1 da aigi life partner oiriba mioi aduna apaba thabak ama torpu matamda madu piklabasu charbasu natagana maduna imung ka hena kana biwa ngamdrabasu madu appreciate thagatpa tawbagi hainabi thamgadabani amana tawba apaba thabak singda asoiba thibagi thabak tawroidabani afaba thabak torpa oirabadi amana amabu thagatpa amadi singthanagadabani masina lamineriba anigi marakta afaba nuksinabagi mari thamba ngamgani amana amagi asoiba thiba hawrabadi yengsinba haibasi masana kolpa tabani asoiba thiduna ngangbagi mahutta afaba moongda matau karamna tawsige haina khanagadabani number 2 da yumba nabagi lambida khongdaduna lairiba nupa nupi anigi marakta hiram kyada wakhalon manadaba yaurkani adubu aina chumi haiduna aigi partner na kari khankidage haina khanthadaba wangangluba matamda matai mana anigi marakta amana amabu hanthani yengnabagi wakhalon ama polakpa yai maramaduna masingba matam asi lakpada yamna cheksingadabani amadi aina khaliba wakhalon adu positive oiba moongda aigi partner da khanghanaba honagadabani ahum suba da aikoina lakhotpa yabasi aikoina pam khudimak phangba haibasidi oithokloroidaba wafamni mi amagi apamba loiba naiba nate adubu aigi partner gi asonba mafam thiraga mateng pangsinduna ai isabu apaba mi ama oina ohanaba honroidabani masina thajanabagi chang hantharakani amadi thamoi sengna mateng pangluba matamda hodong chaba launaba panglakpani haina khankibasu yai marisubada aikoina lawya yabasi asoiba thabak ama tawruba matamda soikre haina phongdoknabaga loinana matungda tawroi habagi thajab pinaba onagadabani adubu aikoina thajaba asi manghandanaba honagadabani maramdi thajaba toina mangsilaklabadi amukhana apaba mari semgatnaba honabada mai papa ngamgidabasu yai haina thijloisina asumna phongdorakli video asibu pawtumbada soiki lankiba yawabasu ngakpigani amadi channel asibu subscribe tawbigidamukta thagatpa phongdoksari tung koina miyamgi siba tawba ngamba oijage